ꯄꯥꯟꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯃꯄꯥ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗꯤ ꯂꯥꯏꯋꯥꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯕ ꯃꯆꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯑꯣꯏꯒꯟꯗꯦ꯫ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯃꯆꯥꯅ ꯀꯔꯤꯕꯨ ꯐꯔꯨꯅꯤ ꯍꯥꯏꯕꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯅꯤ꯫ ꯇꯅꯧꯕꯤ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ꯫ ꯃꯕꯣꯛ ꯁꯥꯈꯤꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯕꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧ, ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯈꯛ ꯑꯣꯏꯗꯦ꯫ ꯑꯕꯣꯛꯀꯤ ꯇꯅꯧꯕꯤꯌꯥ, ꯅꯪꯁꯤ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤꯀꯣ꯫ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯀꯌꯥ ꯂꯧꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯤꯗೋ ꯈꯪꯉꯕ? ꯑꯗꯨꯅ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯔ ꯈꯔ ꯂꯧꯅꯦ ꯅꯪꯕꯣ꯫ ꯑꯕꯣꯛ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ? ꯑꯩꯅꯦ ꯅꯣꯏꯒꯤ ꯅꯅꯥꯛꯇꯒ ꯂꯩꯗꯧꯕ ꯇꯜꯂ ꯄꯣꯠꯅꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯍꯦꯛꯇ ꯉꯥꯡꯉꯛꯏ, ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯍꯦꯛꯇ ꯉꯥꯡꯉꯛꯏ꯫ ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯍꯥꯏ, ꯅꯪ ꯑꯃ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯊꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯀꯣ꯫ ꯅꯃꯥꯅ ꯅꯄꯥꯅ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ꯫ ꯃꯃꯥ ꯃꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯈꯛ ꯇꯧꯗꯕꯅꯤꯀꯣ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯒꯕꯨ ꯀꯅꯥꯅ ꯇꯥꯅꯤꯡꯗꯣꯏꯅꯣ? ꯏꯍꯦ, ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯅꯥꯗ ꯍꯥꯞꯇꯦꯅꯦ ꯃꯁꯦ꯫ ꯃꯦꯝꯆꯧꯕꯤꯅ, ꯑꯣ ꯇꯅꯧꯕꯤ, ꯁꯤꯗꯝꯇ ꯂꯥꯛꯑꯣ, ꯊꯕꯛ ꯑꯝꯇ ꯇꯧꯔꯣ ꯂꯥꯛꯑꯣ꯫ ꯇꯅꯧꯕꯤ ꯏꯁꯧ ꯂꯥꯡꯅ, ꯇꯨ ꯑꯃ ꯍꯧꯔꯦ ꯇꯨ꯫ ꯑꯩꯁꯦ ꯎꯗꯕꯗ ꯃꯥ ꯂꯩꯐꯝ ꯈꯪꯉꯝꯃꯣꯏꯕ, ꯀꯧꯈꯤꯕꯁꯤꯅ ꯍꯣ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩ ꯁꯪꯗꯦ꯫ ꯏꯍꯦ, ꯅꯃꯥꯅ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯐꯖꯅ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ? ꯀꯔꯤꯒꯤ ꯁꯪꯗꯕ ꯍꯥ? ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗ? ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯦ꯫ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯇꯧꯒꯗ꯭ꯔꯥꯕ ꯍꯥ? ꯆꯥꯛ ꯆꯥꯔꯦ, ꯑꯗꯨꯗꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯗꯦ꯫ ꯃꯈꯨꯠ ꯍꯥꯝꯕꯒ ꯊꯣꯛꯈꯤꯕ꯫ ꯂꯥꯎ 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 ꯂꯥꯛꯑꯣꯏ ꯃꯤ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯣꯕ꯫ ꯑꯁ, ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯣꯛ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯀꯧꯔꯦ꯫ ꯍꯥꯏ, ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯇꯧꯕ ꯌꯥꯔꯕꯅꯤ ꯀꯣ꯫ ꯂꯩꯁꯥꯕꯤ ꯅꯪꯅ ꯏꯃꯥ ꯁꯥꯗꯅ ꯂꯩꯔꯒ ꯑꯩꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯒꯗ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯌꯥꯔꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯌꯥꯔꯦꯕ ꯏꯃꯥ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩ, ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯊꯧ ꯃꯁꯛꯇꯤ ꯈꯪꯗ꯭ꯔꯒ ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠꯂꯣ꯫ ꯅꯄꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯆꯩꯕꯤꯔꯅꯤ ꯅꯪ꯫ ꯇꯅꯧꯕꯤ ꯈꯣꯡꯊꯥꯡ ꯒꯝ ꯒꯝ ꯊꯥꯡꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯧꯕꯤꯅ ꯍꯥꯏꯍꯧꯏ, ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯁꯤꯕꯨ? ꯆꯥꯎꯔꯤꯗꯤ ꯂꯣꯏꯔꯦ, ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯜꯂꯤ, ꯑꯗꯨꯒ ꯃꯤꯔꯣꯜꯅ ꯃꯔꯣꯜ ꯑꯃ ꯊꯨꯡꯗ꯭ꯔꯤꯕ꯫ ꯃꯦꯝꯆꯧꯕꯤꯌꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛ ꯆꯦꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯇꯩ ꯑꯃ ꯆꯥꯔꯣꯏꯀꯣ꯫ ꯈꯔ ꯉꯥꯡꯕ ꯀꯜꯂꯣꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯕꯒꯁꯦ ꯃꯥ ꯃꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦꯀꯣ꯫ ꯃꯥꯅ ꯍꯦꯛꯇ ꯈꯨꯝꯕꯅ ꯍꯜꯂꯛꯏ꯫ ꯈꯪꯗꯦ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ? ꯃꯃꯥ ꯃꯄꯥ ꯌꯣꯟꯗꯧꯔꯤꯕ꯭ꯔꯥ ꯌꯣꯛꯇꯧꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ꯫ ꯂꯥꯏꯖꯅ, ꯇꯅꯧꯕꯤ, ꯏꯅꯦ ꯇꯅꯧꯕꯤ ꯂꯩꯇꯕ꯭ꯔꯣ? ꯂꯥꯏꯖꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯂꯩꯌꯦ ꯂꯩꯌꯦ, ꯃꯥ ꯑꯩꯅ ꯊꯕꯛ ꯈꯔ ꯇꯧꯍꯜꯂꯤ, ꯉꯥꯛꯇꯪ ꯐꯝꯃꯨ, ꯂꯣꯏꯔꯛꯂꯅꯤ꯫ ꯇꯅꯧꯕꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯐꯠꯇꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯑꯦ ꯂꯥꯏꯖꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯩ ꯂꯩꯒꯦ? ꯃꯔꯨꯞꯀꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯅꯪ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯥ? ꯇꯅꯧꯕꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯊꯋꯥꯒ ꯁꯥꯗꯅ, ꯀꯥꯏꯗꯅꯣ ꯂꯥꯎ ꯆꯠꯁꯤ꯫ ꯇꯅꯧꯕꯤ ꯂꯥꯏꯖꯒ ꯆꯠꯀꯦ ꯇꯧꯔꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯗ꯭ꯔꯤ ꯀꯥꯏꯅ ꯈꯟꯕ ꯅꯠꯇꯦ꯫ ꯃꯦꯝꯆꯧꯕꯤꯅ, ꯍꯥꯏ, ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯔꯝꯂꯕ꯭ꯔꯣ ꯍꯥ? ꯃꯗꯨ ꯂꯣꯏꯔꯝꯂꯒ ꯆꯠꯀꯦꯁꯨ ꯆꯠꯂꯨ, ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯔꯝꯈꯣ꯫ ꯑꯁ ꯏꯃꯥ, ꯑꯩꯅ ꯐꯦꯡꯕ ꯂꯣꯏꯔꯕꯅꯤ, ꯆꯥꯝꯗꯧꯗ ꯉꯥꯏꯔꯕꯅꯤ꯫ ꯏꯃꯥ ꯆꯥꯝꯍꯧꯔꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯦ, ꯀꯩꯅꯣ ꯍꯥꯏꯗꯣ ꯍꯥ? ꯀꯔꯤꯒꯤ ꯆꯠꯄ? ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯔꯝꯈꯣ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯤ ꯂꯥꯛꯑꯒ ꯁꯨꯝ ꯉꯥꯏꯍꯜꯂꯒ ꯊꯝꯒꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ꯫ ꯂꯥꯏꯖꯥ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯃꯃꯥꯅ ꯍꯥꯏꯕꯒ ꯂꯧꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯧꯕꯤꯅ ꯍꯥꯏꯔꯕꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯣ, ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯆꯥꯅꯣꯅꯦ? ꯀꯧꯔꯤꯕ ꯊꯕꯛꯁꯤ ꯂꯣꯏꯔꯝꯂꯒ ꯆꯠꯄꯁꯨ ꯅꯠꯇꯅ, ꯃꯤꯅ ꯍꯧꯕ ꯂꯥꯛꯏ ꯍꯥꯏꯗꯅꯕꯨ ꯊꯕꯛꯁꯨ ꯂꯣꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯀꯌꯥꯇ ꯂꯝ ꯍꯦꯜꯂꯤꯕ ꯃꯆꯥꯅꯣꯅꯦ ꯁꯤꯕꯨ? ꯁꯥꯈꯤꯅ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯆꯥ ꯍꯥꯏꯗꯣ ꯍꯦꯛ ꯇꯥꯏꯗ, ꯂꯥꯛꯅꯕ ꯋꯥꯗꯧꯔꯤꯀꯣ ꯃꯁꯦ꯫ ꯇꯅꯧꯕꯤ ꯂꯥꯏꯖꯥ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯅꯧꯕꯤꯅ, ꯕꯦꯝꯃ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯂꯩꯔꯤ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯗꯧꯒꯤꯗ ꯇꯧꯗꯅ ꯂꯩ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯑꯍꯜꯅ ꯉꯥꯡꯕꯕꯨ ꯉꯥꯡꯅꯤꯡꯂꯒ ꯉꯥꯡꯁꯅꯨ ꯀꯩꯅꯣ? ꯑꯗꯨꯏꯁꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦꯗ꯫ ꯆꯠꯂꯤ ꯉꯥꯡꯉꯤ, ꯆꯥꯔꯤ ꯉꯥꯡꯉꯤ, ꯐꯝꯃꯤ ꯉꯥꯡꯉꯤ, ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯥ? ꯑꯩꯅꯦ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯦ, ꯑꯁꯦꯡꯕꯩꯔꯣ ꯍꯥ? ꯅꯨꯄꯥꯕꯨ ꯂꯩꯔꯕ꯭ꯔꯥ? ꯅꯨꯄꯥꯒꯤ ꯋꯥꯕꯨ
ꯈꯔ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯆꯦꯟꯈ꯭ꯔꯨ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯆꯥꯄꯣꯠ ꯌꯥꯝ ꯆꯥꯅꯤꯡꯕꯒꯤ ꯋꯥꯔꯣ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯏꯕꯦꯝ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯦꯜ ꯈꯣꯝꯕ ꯆꯠꯂꯝꯃꯤ ꯁꯣꯝꯗꯅ ꯃꯦꯝꯆꯧꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯕꯩꯗ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯐꯦꯡꯕ ꯍꯧꯔꯝꯂꯒ ꯂꯥꯏꯖ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯩꯅ ꯊꯕꯛꯁꯤ ꯂꯣꯏꯔꯝꯂꯒ ꯆꯠꯂꯨ ꯍꯥꯏꯕꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ ꯃꯁꯤ ꯂꯝ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯦꯛ ꯐꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯆꯩ ꯈꯔ ꯊꯥꯎ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯕꯣꯛꯁꯤꯅ ꯍꯥꯏꯕ ꯐꯥꯎꯕ ꯃꯥ ꯊꯋꯥ ꯁꯥꯗꯦ ꯃꯥꯅ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯂꯛꯑꯦꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯇꯜꯂꯕꯗꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯝꯍꯥꯏꯅ ꯆꯟꯅꯅꯤ ꯑꯗꯨꯅꯤ ꯃꯃꯥ ꯃꯄꯥ ꯁꯦꯟꯊꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯌꯦ ꯃꯥ ꯑꯩꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯀꯟꯅ ꯍꯥꯏꯅꯤꯡꯗꯗꯅ ꯇꯧꯕꯅꯤ ꯍꯜꯂꯛꯈꯤꯁꯅ ꯈꯪꯅꯤꯕ ꯃꯥ ꯔꯥꯕꯩꯌꯥ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯀꯣ ꯅꯣꯏꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗꯕꯅ ꯉꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯣꯏ ꯆꯣꯞꯀꯅꯤꯀꯣ ꯏꯃꯥ ꯑꯩꯅ ꯃꯥꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯁꯤꯗ ꯐꯨꯅꯤꯡꯗꯗꯅ ꯇꯧꯕꯅꯤ ꯀꯅꯥꯅ ꯈꯪ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯏꯆꯥꯁꯨ ꯃꯇꯣꯝꯇꯅꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯧꯖꯤꯛ ꯋꯥꯔꯛꯍꯧꯕꯅ ꯍꯌꯦꯡ ꯇꯨꯡꯗ ꯐꯒꯗꯧꯔꯤꯕꯅꯤꯀꯣ ꯅꯨꯄꯤꯀꯣ ꯏꯁꯤꯜꯂꯦ ꯅꯪ ꯍꯌꯦꯡ ꯃꯤꯃꯥꯡ ꯊꯣꯛꯂꯛꯀꯅꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯅꯧꯕꯤ ꯌꯨꯝꯗ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯃꯥ ꯃꯦꯝꯆꯧꯕꯤꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥ ꯂꯤꯟ ꯈꯔꯧꯅ ꯀꯥꯝꯕꯗꯧꯅ ꯁꯨ ꯀꯥꯝꯗꯅ ꯆꯪꯂꯛꯂꯤꯕꯗꯤ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥ ꯂꯩꯀꯥꯏꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯇꯞ ꯆꯩꯔꯝꯂꯒ ꯆꯪꯂꯛꯂꯤꯕꯅꯤ ꯑꯦ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅೋ ꯁꯥꯈꯤꯅ ꯀꯩꯅೋ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯗꯨꯕꯣ ꯍꯥ ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯅꯨꯕꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯅꯕꯣꯛꯇ ꯍꯥꯏꯗꯣ ꯍꯥ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯅꯪ ꯑꯃ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯃꯁꯤꯃ ꯂꯝ ꯍꯦꯜꯂꯗꯅ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯍꯦ ꯅꯠꯇꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯃꯤ ꯈꯠꯅꯔꯨꯔꯤ ꯃꯥꯜꯂꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯅꯧꯕꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯤ ꯈꯠꯅꯔꯨꯔꯤꯕ꯭ꯔꯣ ꯀꯅꯥꯅ ꯅꯪꯕꯨ ꯃꯤ ꯈꯠꯅꯧ ꯍꯥꯏꯒꯦ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯀꯣ ꯑꯩꯅꯅꯦ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ ꯅꯪ ꯆꯩ ꯊꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯄꯥꯕ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯂꯒ ꯁꯨꯝ ꯇꯥꯗꯅ ꯂꯩꯒꯗ꯭ꯔꯣ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯪ ꯇꯞꯀꯗꯕ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯆꯠꯀꯗꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯝ ꯆꯥꯅ ꯇꯧꯒꯗꯕ ꯅꯪ ꯍꯧꯖꯤꯛ ꯆꯥꯎꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯅꯃꯥꯒꯤ ꯃꯇꯦꯡ パꯡꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯗꯕ ꯅꯪꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯒ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯣꯞꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯩ ꯊꯥꯔꯛꯀꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯕꯩ ꯊꯣꯛꯈ꯭ꯔꯦ ꯇꯅꯧꯕꯤ ꯃꯄꯥꯅ ꯉꯥꯡꯕꯗꯣ ꯈꯨꯝꯗꯤ ꯍꯥꯏꯕꯕꯨ ꯁꯨ ꯀꯥꯝꯗꯨꯅ ꯃꯅꯥꯇꯣꯟ ꯆꯐꯨꯃꯨꯛ ꯆꯥꯎꯗꯨꯅ ꯂꯩꯔꯤ ꯃꯄꯥ ꯆꯠꯈꯤꯕꯒ ꯅꯣꯏꯅꯦ ꯑꯩꯉꯣꯟꯗ ꯄꯪꯇꯥꯏ ꯇꯥꯏꯅꯖꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯅꯧꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯈꯤ ꯁꯥꯈꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯇꯧꯔꯤꯁꯦ ꯃꯄꯥꯅ ꯉꯥꯡꯂꯤꯁꯦ ꯂꯧꯕꯒꯤ ꯋꯥ ꯂꯩꯇꯦꯅꯦ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤ ꯇꯅꯧꯕꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯔꯧ ꯂꯧꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕꯁꯤ ꯃꯉꯥꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯧꯕꯤ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯖꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯍꯥꯏꯗꯅ ꯃꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯇꯥꯗꯦ ꯉꯥꯡꯉꯤ ꯂꯧꯗꯦ ꯃꯄꯥꯅꯤ ꯇꯧꯔꯤꯁꯤꯅ ꯈꯔ ꯐꯨꯗꯅ ꯆꯩꯗꯅ ꯇꯧ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯈꯪꯗꯦꯗ ꯑꯩꯅꯦ ꯄ꯭ꯔꯥꯟꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯑꯁꯦꯡꯕ ꯇꯅꯧꯕꯤ ꯍꯜꯂꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯥ ꯑꯩ ꯆꯥꯛ ꯂꯥꯝꯗꯅ ꯂꯥꯛꯏꯅꯦ ꯑꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕꯒ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥ ꯀꯩꯗꯧꯕꯒꯤ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯅꯣ ꯅꯪꯅ ꯌꯨꯝ ꯅꯤꯡꯁꯤꯡꯂꯤꯁꯦ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯅꯪꯅꯦ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤꯀோ ꯅꯣꯡꯃꯗꯤ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯨꯄꯤ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯨꯄꯥ ꯃꯔꯥꯏꯃ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅꯗꯤ ꯏꯆꯥꯁꯤ ꯆꯥꯎꯔꯤ ꯁꯥꯡꯂꯦ ꯃꯃꯥꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯅꯤ ꯑꯩꯗꯅ ꯈꯜꯂꯨꯏ ꯑꯗꯨꯒ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯀꯨꯞ ꯃꯇꯥ ꯃꯌꯥꯝꯁꯦ ꯍꯣꯠꯅꯗꯅ ꯂꯩꯔꯦ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯁ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯉꯥꯡꯒꯦ ꯍꯥꯏꯗꯅ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕ꯭ꯔꯣ ꯍꯥ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ
ꯃꯦꯝꯆꯧꯕꯤ ꯃꯆꯥꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯆꯠꯂꯒꯦꯕ? ꯍꯥ? ꯆꯠꯂꯣ ꯌꯨꯝꯁꯤꯗꯒ ꯍꯜꯂꯛꯑꯅꯨ꯫ ꯅꯪ ꯑꯃ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯍꯥ? ꯏꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗꯕ꯫ ꯆꯠꯂꯣ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯂꯩ꯫ ꯆꯥꯛꯀꯗꯣ ꯀꯅꯥꯒꯤꯗꯅ ꯑꯗꯨꯝ ꯆꯥꯎ꯫ ꯆꯥꯛ ꯆꯥꯕꯒꯅꯦ ꯍꯜꯂꯛꯀꯅꯨ꯫ ꯅꯪꯒ ꯆꯩꯁꯤꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯧꯕꯤꯅ ꯇꯅꯧꯕꯤꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯇꯅꯧꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯣ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯐꯩ ꯀꯩꯅꯣ? ꯅꯆꯥ ꯄꯣꯛꯅꯤꯗ ꯈꯪꯕ ꯅꯆꯥ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯅꯤꯡꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯁꯥꯈꯤꯅ, ꯍꯩ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯀꯌꯥꯗꯅꯣꯅꯦ ꯃꯃꯥꯗꯕꯨ ꯅꯪ ꯃꯥ ꯀꯥꯏꯅ꯫ ꯍꯩ ꯅꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯧꯍꯩꯗꯦꯀꯣ ꯑꯕꯣꯛꯀꯤ ꯇꯅꯧꯕꯤ꯫ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ꯫ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ꯫ ꯈꯔ ꯂꯩꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯨꯗꯧꯔꯤꯕꯅꯣ ꯍꯥ? ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯦꯅꯦ꯫ ꯑꯕꯣꯛ ꯏꯃꯥꯅ ꯐꯨꯗꯣꯏꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯑꯕꯣꯛꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ꯫ ꯅꯣꯏ ꯌꯥꯝ ꯍꯧꯅꯨꯀꯣ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯂꯒꯅꯦ ꯀꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯅꯤꯀꯣ꯫ ꯀꯔꯤꯕ? ꯍꯥ? ꯆꯦꯟꯈꯤꯕ ꯀꯥꯏ? ꯆꯦꯟꯈꯤꯅꯦꯕ? ꯆꯦꯟꯈ꯭ꯔꯣ ꯀꯅꯥꯗꯅꯣ ꯆꯦꯟꯈ꯭ꯔꯣ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯅ꯫ ꯅꯄꯥꯅꯁꯨ ꯅꯪꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯍꯣꯏ ꯏꯟꯊꯣꯛꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯦ ꯅꯪꯅꯦ ꯅꯌꯨꯝꯒ ꯄꯥꯟꯕ ꯌꯥꯔꯣꯏ ꯈꯪꯉꯕ? ꯍꯌꯦꯡ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯛ ꯋꯥꯌꯦꯟ ꯊꯨꯡꯗꯕꯁꯤꯕꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯃꯥ ꯅꯄꯥ ꯁꯦꯟꯊꯧꯗ ꯁꯔꯨꯛ ꯄꯥꯟꯈꯤꯅꯨ꯫ ꯏꯃꯥ ꯅꯣꯏꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯑꯩꯁꯤꯕꯨ ꯅꯣꯏꯅ ꯄꯣꯛꯄ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ? ꯑꯌꯣꯛꯄꯔꯕ? ꯑꯌꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯊꯤꯅ ꯇꯧꯔꯤꯁꯤ꯫ ꯑꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯗꯤ ꯂꯨꯅ ꯇꯧꯒꯗꯕꯅꯦꯕ꯫ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨꯀꯣ꯫ ꯍꯦ ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯊꯤꯅ ꯇꯧꯕ ꯑꯣꯏꯅ ꯈꯜꯂꯅꯤꯅꯦ꯫ ꯑꯄꯣꯛꯄ ꯑꯣꯏꯕꯒꯤꯅꯤ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯤꯁꯤ꯫ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯗꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯅ ꯍꯩꯔꯒꯦ? ꯍꯥ? ꯀꯔꯤ ꯊꯕꯛ ꯁꯨꯕ ꯍꯩꯔꯒꯦꯕ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯥꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯤ ꯅꯪ ꯈꯪꯗ꯭ꯔꯦꯅꯦ? ꯍꯥ? ꯅꯣꯡ ꯉꯥꯟꯕꯒ ꯇꯥꯟꯊꯣꯔꯛꯀꯅꯤꯗꯤ ꯅꯪ ꯈꯪꯗꯦ? ꯑꯦ ꯑꯩꯕꯨ ꯅꯣꯡ ꯉꯥꯟꯕꯒ ꯇꯥꯟꯊꯣꯛꯀꯅꯤꯕ? ꯑꯗꯨꯕꯨꯗꯤ ꯌꯦꯡꯅꯁꯤ꯫ ꯑꯕꯣꯛꯀꯤ ꯇꯅꯧꯕꯤ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯑꯣꯏꯔꯕꯅꯤꯀꯣ ꯅꯪꯅꯦ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯂꯩꯔꯒ ꯀꯔꯤꯃꯠꯇ ꯍꯩꯇ꯭ꯔꯕꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦꯅꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯄꯥꯜꯂꯒꯦ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯌꯧꯅ ꯌꯦꯡꯁꯤꯟꯅꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯀꯔꯤꯝꯇ ꯍꯩꯇꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯅꯃꯥ ꯅꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯆꯦꯟꯊꯅꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯀꯩꯅꯣ ꯕꯣꯛ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯗꯧꯅ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯆꯦꯟꯊꯅꯕ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯅꯨꯕꯤ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯃꯦꯝꯆꯧꯕꯤ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯇꯅꯧꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯅꯕꯣꯛꯇ ꯍꯥꯏꯔꯤꯗꯣ? ꯍꯥ? ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯅꯥꯅ ꯉꯥꯡꯉꯨ ꯍꯥꯏꯒꯦ? ꯋꯥꯔꯛ ꯋꯥꯌꯦꯟ ꯊꯨꯡꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡꯗꯧꯅ ꯅꯪꯅ ꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯦꯝꯆꯧꯕꯤ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯈꯪꯖꯔꯛꯀꯅꯤꯗ꯫ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯟꯈꯠꯇꯅ ꯂꯩꯔꯗꯤ ꯑꯉꯥꯡꯁꯦ ꯁꯨꯝ ꯅꯥꯎ ꯆꯥꯎꯕ ꯍꯦꯜꯂꯅꯤ꯫ ꯍꯦꯜꯂꯣꯏꯗ ꯃꯕꯣꯛ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯁꯨꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯇꯅꯧꯕꯤ ꯃꯆꯨꯞ ꯂꯩꯔꯒ ꯀꯩ ꯊꯣꯛꯁꯩꯅꯣ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯅꯧꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯆꯠꯇꯦ ꯃꯣꯏ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯣꯏꯒꯤ ꯃꯇꯧꯗꯨꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯅ ꯍꯩ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ ꯇꯨꯃꯤꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯍꯥ? ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯇꯧꯔꯤꯗꯨꯕꯣ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯌꯦꯔꯥ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡ ꯋꯥꯔꯛ ꯋꯥꯌꯦꯟ ꯊꯨꯡꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯂꯥꯏꯖꯅ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯆꯨꯝꯅ ꯂꯝꯕꯤ ꯆꯠꯆꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯗꯅ ꯆꯩꯔꯛꯏꯅꯣ ꯃꯥꯏꯁꯤꯕꯣ? ꯇꯅꯧꯕꯤꯅ ꯂꯥꯏꯖꯥ ꯌꯥꯔꯦ ꯑꯣꯟꯁꯟꯅꯔꯣ ꯅꯣꯏꯕꯦꯝꯃ꯫ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯁꯦ ꯂꯣꯏꯅ ꯉꯥꯎꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯑꯩ ꯍꯦꯛ ꯎꯕꯒ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯔꯤꯅꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯗꯤ ꯊꯤꯅ ꯆꯩꯔꯝꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯈꯦꯗꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯇꯅꯧꯕꯤꯒꯤ ꯃꯄꯥꯔꯥꯕꯩ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯍꯦꯛ ꯊꯦꯡꯅꯩ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯂꯝꯕꯤ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯆꯠꯇꯦꯕꯁꯤ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯇꯧꯗꯅ ꯌꯦꯡꯉꯨꯀꯣ ꯃꯁꯤ꯫ ꯍꯩ ꯇꯅꯧꯕꯤ ꯀꯔꯤ ꯅꯣꯏ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯥ? ꯇꯨꯃꯤꯟ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯅꯣꯏꯕꯣ? ꯂꯥꯏꯖꯅ ꯍꯦ ꯇꯅꯧꯕꯤ ꯅꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯇꯅꯧꯕꯤ ꯃꯄꯥꯟꯅ ꯍꯥꯏꯔꯛꯄꯒ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥ ꯀꯩꯕꯥ ꯑꯩꯈꯣꯏ ꯄꯥꯕꯅꯦꯕ? ꯃꯥꯅꯤ ꯂꯥꯛꯀꯦ ꯂꯥꯛꯆꯁꯅꯨ ꯀꯩꯅꯣ꯫ ꯍꯦ ꯅꯣꯏ ꯄꯥꯕꯅ ꯆꯩꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪ?
ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯥꯏꯕꯒꯁꯤ ꯃꯅꯥꯗ ꯍꯥꯞꯇꯦꯕ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯣ ꯈꯪꯗꯦꯅ ꯑꯁꯨꯝꯅ ꯇꯥꯅꯧꯕꯤ ꯍꯣꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯥꯈꯪ ꯈꯔ ꯏꯟꯅꯔꯛꯂꯝꯃꯤ ꯃꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯆꯤꯡꯈꯩꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯃꯣꯏꯁꯤꯕꯨ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯆꯪꯁꯤꯜꯂꯒ ꯃꯃꯤꯡ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤꯔꯣ ꯂꯣꯌꯥꯅ ꯀꯩꯅꯣ ꯇꯧ ꯆꯤꯡꯈꯩ ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯍꯥꯏꯗꯗꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯍꯥꯏꯔꯛꯏꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯅ ꯂꯥꯏꯕꯛꯇ ꯅꯝꯂꯒ ꯆꯠꯄ ꯍꯥ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ ꯇꯨꯃꯤꯟ ꯂꯩ ꯌꯦꯡꯉꯨ ꯌꯥꯝ ꯂꯥꯡꯕꯤ ꯃꯈꯦꯜ ꯌꯥꯝꯅ ꯂꯥꯡꯕꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯁꯤꯗꯨꯝ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤꯔ ꯈꯪꯗꯦꯅꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯁꯤꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯅꯆꯥ ꯑꯅꯤ ꯁꯨꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯎꯕ ꯍꯟꯗꯦ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯒꯤꯗꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯄꯣꯠꯂꯥꯞ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯄꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯀꯣ ꯑꯃꯨꯛꯇ ꯊꯦꯠꯆꯜꯂꯛꯈꯤꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯃꯣꯏꯅ ꯀꯩꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯁꯤ ꯍꯪꯂꯨꯔꯒꯦ ꯆꯤꯡꯈꯩ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯀꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯣ ꯂꯥꯏꯖꯅ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯍꯥ ꯅꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯎꯗꯗꯤ ꯀꯩꯅꯣ ꯃꯤꯅ ꯆꯠꯂꯤꯕꯁꯦ ꯀꯔꯟ ꯑꯃꯨꯛ ꯇꯥꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯂꯣꯌꯥꯅ ꯑꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯂꯛꯅꯗꯅ ꯁꯟꯗ ꯂꯛꯅꯔꯨꯕ ꯌꯥꯕ꯭ꯔꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯗꯅ ꯍꯪꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯇꯅꯧꯕꯤꯅ ꯑꯩꯈꯣꯏ ꯁꯤꯕꯨ ꯅꯣꯏꯅ ꯂꯛꯅꯅꯕ ꯆꯠꯄ꯭ꯔꯣ ꯍꯥ ꯅꯁꯛꯁꯤꯡ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯈ꯭ꯔꯣ ꯆꯠꯂꯣ ꯆꯤꯡꯈꯩ ꯅꯪꯗꯤ ꯁꯥꯎꯔꯒꯅꯕꯨ ꯍꯦꯟꯅ ꯄꯛꯆꯩ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯑꯣ ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯇꯥꯊꯤ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯆꯣꯞꯆꯠꯅꯤ ꯁꯥꯎꯕꯤꯅꯨ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯈꯪꯖꯈꯤꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨꯒ ꯆꯠꯆꯈ꯭ꯔꯒꯦ ꯂꯥꯏꯖꯅ ꯅꯣꯏꯅ ꯃꯤꯡ ꯍꯪꯂꯒ ꯍꯦꯛꯇ ꯇꯥꯛꯀꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯇꯅꯧꯕꯤꯅ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯪꯉꯤꯗꯨꯕꯨ ꯅꯣꯏꯕꯨ ꯅꯆꯥ ꯀꯌꯥ ꯁꯨꯅꯔꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯇꯨ ꯃꯆꯥ ꯂꯩꯕꯁꯤꯡꯁꯤꯅ ꯄꯥꯈꯪ ꯁꯥꯕ ꯌꯥꯝ ꯂꯩꯔꯦ ꯆꯤꯡꯈꯩꯅ ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯨꯕꯩ ꯈꯜꯂꯨꯔꯕ ꯊꯥꯖꯗ꯭ꯔꯒ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯦꯡꯉꯨ ꯂꯥꯎ ꯂꯣꯌꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯔ ꯌꯥꯝ ꯍꯩꯖꯤꯜꯂꯨ ꯅꯌꯨꯝꯗ ꯀꯣꯛ ꯂꯥꯛꯑꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯁꯝꯗꯣ ꯃꯥꯏ ꯐꯣꯏꯖꯈ꯭ꯔꯅꯤ ꯀꯩꯅꯣꯍꯦ ꯇꯣꯛꯈꯤꯅꯤ ꯅꯪ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯌꯥꯅ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯅꯃꯤꯡ ꯑꯝꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯛꯎ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯈ꯭ꯔꯕ ꯃꯤꯅꯤ ꯃꯉꯣꯟꯗꯒ ꯂꯩꯔꯗꯤ ꯅꯣꯏ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯇꯅꯧꯕꯤ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯕ ꯐꯝꯖꯥ ꯆꯥꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨꯗ ꯃꯃꯤꯡꯗꯨ ꯍꯦꯛ ꯍꯥꯏꯅꯤꯡꯕ ꯄꯣꯛꯂꯛꯏ ꯂꯥꯏꯖꯗ ꯈꯨꯠꯆꯞꯄꯤꯅ ꯁꯞꯂꯒ ꯂꯥꯏꯖ ꯍꯥꯏꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯣ ꯍꯥꯏꯈ꯭ꯔꯣ ꯇꯥꯟ ꯆꯥꯕ ꯍꯥꯏꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯏꯕꯦꯝꯃ ꯏꯁ ꯅꯨꯄꯤꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯅꯪꯒꯤꯁꯦ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯅꯤ ꯍꯥꯏꯗꯨꯗ ꯃꯥꯜꯂꯤꯗ ꯇꯅꯧꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯠꯇꯦꯍꯦ ꯅꯪꯁꯤꯅ ꯁꯨꯝ ꯇꯧꯗꯅ ꯂꯩ ꯀꯣꯛ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯇꯅꯧꯕꯤꯒꯤ ꯃꯃꯤꯡ ꯍꯥꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯅꯧꯕꯤꯒ ꯆꯤꯡꯈꯩꯒ ꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤ ꯅꯣꯡꯃ ꯂꯣꯌꯥꯅ ꯏꯇꯥꯎ ꯆꯤꯡꯈꯩ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯧꯅ ꯍꯥꯏꯖꯕꯅꯤꯀꯣ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯋꯥ ꯌꯥꯝꯅꯔꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯍꯦꯔ ꯏꯇꯥꯎ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯅꯣꯏꯅ ꯑꯃ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯀꯥꯟ ꯑꯩꯅ ꯑꯅꯤ ꯁꯨꯗꯧꯔꯦꯗꯅ ꯅꯨꯡꯉꯥꯏꯌꯨ ꯍꯧꯖꯤꯛꯅ ꯅꯣꯛꯄ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯀꯞꯄ ꯍꯥꯏꯗꯨ ꯇꯥꯖꯅꯤꯀꯣ ꯁꯣꯝꯗꯅ ꯇꯅꯧꯕꯤ ꯃꯃꯥꯅ ꯈꯔ ꯉꯥꯡ ꯃꯕꯣꯛꯅꯈꯔ ꯉꯥꯡ ꯇꯧꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯏꯃꯥ ꯅꯣꯏꯅ ꯑꯩꯁꯦ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ꯭ꯔꯕ ꯍꯥ ꯑꯩꯁꯦ ꯂꯩꯇ꯭ꯔꯗꯤ ꯅꯣꯏ ꯀꯅꯥꯗ ꯉꯥꯡꯗꯣꯔꯤꯒꯦ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯂꯒꯅꯦ ꯊꯣꯛ ꯆꯦꯟꯊꯣꯛꯈꯤꯅꯤꯀꯣ ꯃꯦꯝꯆꯧꯕꯤꯅ ꯀꯔꯤ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗೋ ꯑꯃꯨꯛꯇꯒ ꯍꯥꯏꯌꯨꯅꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯍꯥ ꯅꯪꯁꯦ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯆꯍꯤꯗꯤ ꯑꯉꯥꯡꯅꯤꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯪ ꯀꯩꯗꯧꯒꯦꯕ ꯆꯍꯤ ꯆꯥꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯣꯏꯅ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯗꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯐꯔꯦꯗꯅ ꯁꯥꯈꯤꯅ ꯇꯅꯧꯕꯤ ꯅꯪꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗ꯭ꯔꯤꯀꯣ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅ ꯂꯝꯖꯤꯡꯂꯒ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯈꯜꯂꯨꯅꯨꯀೋ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯤꯉꯩꯗ ꯅꯅꯤꯡꯇꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯗꯧꯕꯅꯤ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯄꯥꯟꯒꯗꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯅꯀꯣꯛ ꯊꯛꯇ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯣ ꯍꯅꯨꯕꯤ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ ꯅꯣꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯁꯤꯡꯅꯔꯕꯅꯤ ꯅꯪꯕꯨ ꯑꯕꯣꯛ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯅꯨꯕꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯅꯕꯣꯛꯁꯤꯗ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯒ ꯅꯪꯅ ꯊꯛꯁꯤ ꯈꯥꯁꯤ ꯏꯅꯥꯏ ꯅꯥꯏꯗ꯭ꯔꯗꯅ ꯅꯪꯅꯦ ꯅꯄꯥ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯀꯅꯤꯀꯣ
ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯇꯥꯟꯖꯥꯁꯤꯗ ꯔꯥꯕꯩ ꯆꯪꯂꯛꯏ ꯇꯅꯧꯕꯤ ꯅꯍꯥꯟ ꯅꯣꯏꯅ ꯂꯝꯕꯤꯗ ꯅꯌꯥꯈꯤꯒꯗꯅ ꯆꯠꯂꯤꯗꯨꯅ ꯀꯔꯤꯒꯤ ꯍꯥ ꯅꯣꯏ ꯅꯃꯥ ꯌꯥꯝ ꯊꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯗꯨꯅ ꯇꯣꯛꯀꯅꯤꯀꯣ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯣꯏꯅ ꯍꯤꯒꯠꯇꯅ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯈꯔ ꯏꯟꯅꯗꯅꯒ ꯇꯧꯔꯤꯕꯗꯨ ꯑꯩꯁꯤ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯏꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯀꯣ ꯄꯥꯕꯥ ꯂꯝꯕꯤꯗ ꯆꯠꯄꯗ ꯅꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯆꯤꯟꯁꯤ ꯃꯦꯟꯁꯤꯜꯂꯒ ꯆꯠꯂꯣ ꯍꯥꯏꯔꯣ ꯃꯦꯝꯆꯧꯕꯤꯅ ꯍꯩ ꯃꯁꯤ ꯃꯆꯤꯟꯁꯤ ꯈꯨꯝꯕ ꯇꯣꯛꯈꯤꯅꯦ ꯃꯁꯦ ꯁꯣꯏꯗꯅ ꯐꯨꯕꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯗꯅꯒ ꯇꯧꯏꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯝ ꯍꯦꯟꯗꯅ ꯍꯦꯛ ꯊꯣꯛꯂꯝꯂꯕ ꯀꯩꯗꯧꯒꯦ ꯃꯦꯝꯆꯧꯕꯤꯅ ꯍꯣ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯈꯔ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯃꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯅꯒ ꯍꯥꯏꯕ ꯃꯥꯅ ꯃꯅꯥꯗꯒ ꯍꯥꯞꯄ ꯅꯠꯇꯦ ꯃꯕꯣꯛꯁꯤꯗ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯉꯥꯡꯂꯤꯕ ꯀꯥꯁꯦ ꯆꯩ ꯆꯥꯒꯦꯅ ꯍꯧꯔꯤꯕꯅꯤ ꯌꯥꯔꯦ ꯏꯃꯥ ꯅꯪꯁꯨ ꯆꯥꯛꯂꯤꯉꯩꯁꯤꯗ ꯘꯤ ꯑꯃꯨꯛ ꯍꯩꯖꯤꯜꯂꯛꯑꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯅꯧꯕꯤ ꯚꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯥꯒꯤ ꯐꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯦ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯈꯜꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯊꯣꯛ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯐꯔꯗꯧꯅꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯩꯕꯨ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯍꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯥꯕ ꯁꯥꯎꯅꯕ ꯄꯥꯎꯁꯦ ꯃꯥꯅ ꯇꯝꯁꯤꯟꯗꯅ ꯑꯩꯁꯦ ꯅꯝꯗꯅ ꯐꯨꯍꯟꯗꯧꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯐꯩ ꯍꯟꯗꯛꯇ ꯉꯥꯡꯂꯛꯈꯤꯁꯅꯣꯕ ꯑꯩꯗꯤ ꯍꯦꯛꯇ ꯆꯤꯟꯈꯤꯗꯧꯅꯤ ꯃꯤ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯑꯐꯕ ꯑꯃ ꯊꯦꯡꯅꯔꯤ ꯀꯥꯟꯁꯤꯗ ꯇꯥꯟ ꯆꯥꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯄꯥꯛ ꯍꯦꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯂꯥꯏꯖ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯤꯡꯈꯩꯗꯣ ꯃꯥꯅ ꯄꯥꯝꯕ ꯃꯥꯜꯂꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯩꯅ ꯍꯥꯟꯅ ꯃꯤꯡ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯃꯥꯅꯕꯨ ꯍꯥꯟꯈꯤꯅꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯇꯅꯧꯕꯤ ꯈꯨꯜꯒꯤ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯆꯤꯡꯈꯩꯒ ꯂꯩꯃꯤꯟꯅꯕꯗꯨ ꯃꯄꯥ ꯔꯥꯕꯩꯅ ꯎꯈ꯭ꯔꯦ ꯔꯥꯕꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯃꯥ ꯀꯥꯏꯗ ꯂꯩ ꯀꯧꯔꯤꯕꯗꯨ ꯃꯦꯝꯆꯧꯕꯤ ꯇꯥꯗꯦ ꯔꯥꯕꯩ ꯑꯃꯨꯛꯀ ꯂꯥꯎꯔꯛꯏ ꯍꯩ ꯃꯦꯝꯆꯧꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯃꯤ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯃꯦꯝꯆꯧꯕꯤ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯆꯥꯅꯨꯄꯤ ꯀꯩꯖꯒꯦ ꯈꯪꯗꯦꯅꯦ ꯉꯁꯥꯏ ꯂꯥꯏꯖꯒ ꯀꯗꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯤ ꯅꯝꯗꯅ ꯃꯥꯡꯍꯟꯒꯗꯧꯔꯦ ꯅꯠꯇ꯭ꯔꯣ ꯅꯆꯥꯅ ꯀꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯝꯖꯄꯣꯠꯇꯦꯗ ꯀꯅꯥꯅꯕꯨ ꯅꯆꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒ ꯂꯧꯕꯤꯕ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯈꯪꯗꯦꯗ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯍꯧꯕꯗꯣ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯪꯅꯤꯡ ꯍꯜꯂꯛꯈꯤꯁꯅꯨ ꯃꯦꯝꯆꯧꯕꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯂꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯒꯦ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯌꯥꯝ ꯀꯦꯅ ꯆꯠꯈꯤꯕꯗꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯂꯧꯗꯦꯕ ꯃꯥ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯔꯣ ꯑꯩ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯍꯥ ꯃꯥ ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯂꯧꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯨꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯗ ꯇꯅꯧꯕꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯅ ꯆꯪꯂꯛꯏ ꯔꯥꯕꯩ ꯅꯪ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯕꯥꯕꯥ ꯑꯩ ꯂꯥꯏꯖꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ ꯀꯔꯤ ꯅꯆꯤꯟ ꯊꯤꯕ ꯅꯪ ꯅꯠꯇ꯭ꯔꯥ ꯂꯝꯄꯥꯛ ꯃꯁꯤꯗ ꯂꯩꯍꯧꯔꯤꯕꯗꯣ ꯍꯥ ꯅꯪ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯒꯦ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯂꯕꯗꯤ ꯆꯩ ꯆꯥꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯔꯥꯕꯩꯅ ꯇꯅꯧꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯇꯧꯈꯤꯗ꯭ꯔꯥꯌꯨ ꯇꯧꯈꯤꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯗꯅ ꯇꯅꯧꯕꯤ ꯆꯦꯜꯂꯤ ꯆꯦꯟꯈꯤꯅ ꯂꯥꯛꯀꯣ ꯅꯪꯅ ꯆꯦꯟꯗꯅ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯒꯅꯤ ꯇꯅꯧꯕꯤ ꯃꯃꯥ ꯃꯦꯝꯆꯧꯕꯤꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ ꯃꯦꯝꯆꯧꯕꯤꯅ ꯌꯥꯔꯦ ꯁꯤ ꯇꯣꯛꯄꯤꯔꯣ ꯑꯉꯥꯡꯁꯦ ꯀꯤꯗꯅ ꯂꯣꯠꯂꯤꯁꯦ ꯅꯪꯁꯨ ꯅꯪ ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯇꯧꯔꯔꯣꯏ ꯍꯥꯏꯌꯨꯅꯦ ꯅꯆꯤꯟꯗꯣ ꯇꯅꯧꯕꯤ ꯈꯨꯝꯗꯦ ꯀꯞꯄꯒ ꯃꯃꯥꯒꯤ ꯃꯔꯨꯝꯗ ꯂꯩ ꯔꯥꯕꯩꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯊꯝꯃꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯆꯦꯠ ꯂꯥꯎꯅ ꯐꯥꯎ ꯊꯥꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯟꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥꯒ ꯈꯪꯅꯕ ꯃꯇꯝꯂꯣ ꯍꯥ ꯅꯪ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯂꯕ꯭ꯔꯣ ꯌꯥꯝ ꯄꯥꯅꯤꯡꯂꯒꯅ ꯄꯥꯟꯈ꯭ꯔꯣ ꯌꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯆꯥꯁꯦ ꯅꯪꯅ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯒꯨꯝꯅ ꯊꯥꯗꯣꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯣ ꯁꯥꯈꯤꯅ ꯉꯥꯏꯈꯣ ꯔꯥꯕꯩ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯃꯥꯗꯁꯨ ꯄꯪꯇꯥꯏ ꯇꯥꯏꯅꯒꯅꯨ ꯃꯃꯥꯒ ꯑꯩꯒꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯦ ꯅꯣꯡꯃꯒꯤ ꯇꯣꯛꯄ ꯅꯠꯇꯦ ꯉꯥꯡꯃꯟꯗꯅ ꯉꯥꯡꯗꯧꯕ ꯇꯜꯂꯤ ꯍꯥꯏꯗꯣ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤ ꯁꯛꯏ ꯃꯗꯨ ꯃꯉꯥꯏ ꯃꯥꯅ ꯈꯨꯝꯂꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯨ ꯈꯔ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯉꯝꯕ ꯅꯆꯥ ꯅꯠꯇꯦꯀꯣ
ꯃꯥ ꯅꯨꯄꯤꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ ꯍꯥ ꯔꯥꯕꯩ ꯑꯉꯥꯡꯅ ꯐꯠꯇ꯭ꯔꯒ ꯃꯃꯥꯗ ꯇꯥꯏꯅꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯃꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯖꯕꯅꯤꯀꯣ ꯐꯩ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯅꯃꯥꯒꯤ ꯃꯇꯦꯡ ꯅꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯕꯩ ꯆꯠꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤꯅ ꯏꯃꯥꯒꯤ ꯇꯅꯧꯕꯤ 이마하고 ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯄꯥꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯠꯇ꯭ꯔꯒ ꯏꯃꯥꯗ ꯇꯥꯏꯅꯔꯤꯁꯦ ꯅꯪ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯑꯕꯣꯛꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯇꯧꯈꯤꯗ꯭ꯔꯥ ꯍꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯈꯪꯅꯕ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯆꯍꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯅꯦ ꯉꯁꯤꯗꯤ ꯅꯅꯝ ꯈꯔ ꯅꯥꯔꯝꯂꯅꯤꯅꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯌꯨꯝꯁꯤꯗ ꯏꯃꯥꯒꯤ ꯅꯪ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯇꯅꯧꯕꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ 이문데 ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯈꯪꯅꯤꯕ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣꯕ ꯉꯁꯤꯃꯛ ꯑꯩ ꯆꯤꯟꯈꯤꯒꯦ ꯈꯪꯅꯤꯕ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯈꯩꯁꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯆꯤꯡꯈꯩꯗ ꯃꯌꯨꯝ ꯄꯥꯜꯍꯧꯕꯅ ꯐꯔꯅꯤ ꯇꯥꯟ ꯆꯥꯕ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛ ꯐꯪꯕ ꯅꯠꯇꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯤ ꯑꯁꯤ ꯅꯠꯇꯅ ꯃꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯟꯗꯦ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯃꯦꯝꯆꯧꯕꯤꯅ ꯇꯅꯧꯕꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯀꯥꯏꯗ ꯂꯩꯍꯧꯏ ꯍꯥ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯇꯅꯩꯕ ꯏꯆꯥ ꯆꯥꯗꯦꯗ ꯅꯠꯇꯦ ꯉꯁꯥꯏꯗ ꯃꯄꯥꯅ ꯐꯨꯕꯗꯨ ꯃꯥ ꯀꯥꯎꯔꯦꯅꯦ ꯌꯨꯝꯁꯤꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯈꯤꯕꯅꯣ ꯎꯍꯧꯗꯦ ꯍꯥꯏꯕꯅꯤ ꯃꯦꯝꯆꯧꯕꯤꯅ ꯏꯃꯥ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯍꯪꯕ ꯌꯥꯕ ꯍꯪꯂꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯥꯒ ꯇꯤꯟꯅꯕ ꯀꯌꯥꯗꯁꯨ ꯍꯪꯂꯦ ꯈꯪꯗꯦ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯍꯛꯇꯛꯇ ꯑꯩ ꯕꯗꯅꯥꯝ ꯁꯣꯏꯗꯅ ꯆꯥꯗꯧꯔꯤ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯅꯧꯕꯤ ꯍꯜꯂꯛꯇ꯭ꯔꯦ ꯃꯦꯝꯆꯧꯕꯤ ꯁꯥꯈꯤ ꯋꯥꯈꯜ ꯋꯥꯅ ꯂꯩꯖꯩ ꯔꯥꯕꯩꯁꯨ ꯍꯜꯂꯛꯏ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕꯗ ꯉꯥꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯈꯥꯡꯖꯩ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯍꯜ ꯑꯍꯨꯝ ꯄꯥꯎ ꯍꯟꯕ ꯂꯥꯛꯏ ꯔꯥꯕꯩ ꯁꯥꯎꯃꯟꯈꯤꯕꯅ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯃꯌꯥꯝꯅ ꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯍꯜ ꯑꯍꯨꯝꯗꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯅꯧꯕꯤ ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ ꯇꯥ ꯆꯤꯡꯈꯩ ꯀꯩꯅꯣ ꯅꯪ ꯇꯩꯁꯦ ꯍꯥ ꯅꯪ ꯅꯨꯄꯥ ꯈꯪꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯤꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯗꯥꯏ ꯅꯪꯒꯤ ꯁꯦꯜ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯅ ꯀꯔꯤ ꯍꯥꯏꯌꯨ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯀꯩꯒꯤ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯃꯐꯝꯁꯤ ꯂꯩꯅꯤꯡꯗꯦ ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯇꯧꯉꯝꯕꯤ ꯀꯔꯤꯒꯤ ꯀꯞꯁꯤꯟꯅꯔꯤꯕꯅꯣ ꯍꯥ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯟꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯅꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯌꯦꯡꯕꯗ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯍꯜꯁꯤꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯅꯨꯄꯤꯒ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ ꯀꯔꯤ ꯊꯣꯛꯆꯩ ꯍꯥꯏꯗꯅ ꯃꯁꯤ ꯃꯁꯝꯁꯤ ꯐꯣꯏꯗꯠꯀꯅꯤꯀꯣ ꯉꯁꯤ ꯇꯥꯟꯖꯥꯁꯤꯗ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯗꯨ ꯍꯜꯂꯛꯏ ꯔꯥꯕꯩꯅ ꯍꯥꯏꯔꯛꯄ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗ ꯇꯅꯧꯕꯤꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯩꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯒ ꯂꯩꯔꯨꯒꯅꯤ ꯇꯥꯆꯤꯡꯈꯩ ꯅꯪꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗꯀꯣ ꯇꯅꯧꯕꯤ ꯀꯞꯄ ꯇꯣꯛꯊꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯩꯕꯨ ꯂꯧꯕꯤꯔꯒ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯆꯠꯂꯨ ꯍꯥꯏꯕ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩꯁꯨ ꯇꯥꯆꯤꯡꯈꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯊꯣꯛꯏ ꯌꯨꯝꯗꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯐꯝꯁꯤ ꯂꯩꯕ ꯅꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯇꯣꯝꯕꯤꯅ ꯀꯔꯤ ꯏꯁ ꯑꯩꯁꯨ ꯇꯥꯆꯤꯡꯈꯩꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯅꯃꯥ ꯅꯄꯥꯅ ꯏꯟꯊꯣꯔꯛꯏꯗꯣ ꯈꯪꯂꯕ꯭ꯔꯥ ꯏꯟꯊꯣꯛꯀꯦꯔꯥ ꯏꯟꯊꯣꯛꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯅꯪ ꯁꯤꯗ ꯂꯩꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯄꯥ ꯅꯪꯁꯨ ꯀꯔꯤꯒꯤꯅꯣ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤ ꯄꯥꯝꯂꯨꯔꯤꯕꯅꯣ ꯍꯥ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯨ ꯍꯥꯏꯁꯤꯅꯤ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗꯅꯦ ꯃꯥꯅ ꯁꯤꯗ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯤꯡꯈꯩꯅ ꯈꯜꯂꯤ ꯂꯣꯌꯥꯅꯗꯤ ꯍꯥꯏꯖꯕꯅꯤꯕ ꯇꯧꯔꯨꯅꯨ ꯇꯧꯔꯨꯅꯨ ꯍꯌꯦꯡ ꯃꯊꯥ ꯁꯥꯔꯛꯀꯅꯤ ꯍꯥꯏꯗꯅ ꯂꯣꯌꯥꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯍꯦꯛꯇ ꯇꯥꯏꯗꯨꯀꯣ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯆꯤꯡꯈꯩ ꯑꯁꯨꯝꯅ ꯃꯪꯂꯤꯉꯩꯗ ꯇꯣꯝꯕꯤꯅ ꯆꯤꯡꯈꯩꯒꯤ ꯃꯁꯝ ꯐꯣꯏꯕ ꯍꯧꯔꯛꯏ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯍꯥ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯅꯣ ꯅꯨꯄꯤꯁꯤ ꯃꯌꯨꯝ ꯊꯤꯜꯂꯨꯁꯨ ꯍꯥꯏꯕꯅꯦ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯣꯕ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯅꯤꯡꯕ꯭ꯔꯥ ꯅꯪ ꯍꯥ ꯇꯣꯝꯕꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯅꯥꯏꯅꯤ ꯁꯝ ꯐꯣꯏꯒꯅꯨꯅꯦ ꯆꯥꯕꯤꯗꯧꯅ ꯅꯪꯕꯨ ꯃꯤꯒꯤ ꯁꯝ ꯐꯣꯏꯔꯤꯁꯤꯕꯣ ꯇꯣꯝꯕꯤ ꯑꯩꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯨꯕꯩ ꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯊꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯊꯤꯜꯂꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯪꯁꯨ ꯑꯩꯅ ꯅꯔꯨ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ
ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯏꯔꯥꯡ ꯐꯅ ꯇꯧꯔꯕꯁꯨ ꯁꯤꯡꯈꯩꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯝ ꯇꯥꯁꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯏ ꯇꯅꯧꯕꯤꯁꯨ ꯀꯞꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯇꯣꯝꯕꯤꯁꯨ ꯀꯞꯂꯒ ꯂꯩꯔꯤ ꯁꯣꯝꯗꯅ ꯁꯤꯡꯈꯩꯁꯨ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯪꯂꯒ ꯂꯩꯔꯤ ꯆꯤꯡꯈꯩ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯐꯅ ꯐꯕ꯭ꯔꯅ ꯈꯜꯂꯨ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯁꯥꯊꯤꯕꯖꯥꯠꯅꯤ ꯀꯩꯁꯨ ꯍꯥꯏꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯇꯅꯧꯕꯤꯁꯤ ꯂꯧꯔꯨꯕꯅꯤ ꯑꯗꯨꯒ ꯇꯅꯧꯕꯤꯁꯤꯁꯨ ꯃꯃꯥꯏꯗꯤ ꯐꯖꯅ ꯊꯛꯄꯖꯥꯠꯅꯤ ꯑꯩꯅ ꯑꯣꯏꯗꯕ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯖꯤꯟꯕꯗꯣ ꯍꯦꯛꯇ ꯊꯥꯖꯩ ꯁꯤꯃꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕꯁꯤꯗ ꯑꯩꯁꯨꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯀꯥꯎꯊꯣꯛꯂꯣꯏ ꯁꯣꯝꯗꯅ ꯇꯅꯧꯕꯤꯅ ꯈꯜꯂꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯈꯤꯁꯤꯔꯅꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯂꯥꯜꯂꯕꯅꯤ ꯏꯃꯥꯅ ꯑꯕꯣꯛꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯑꯩ ꯗꯁꯥꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ ꯃꯤꯅ ꯍꯥꯏꯕꯗ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯈꯪꯗꯅ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯡꯂꯕ ꯖꯤꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯁꯦ ꯄꯨꯔꯥ ꯂꯥꯏꯋꯥꯅꯤ ꯍꯥꯏꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕ ꯖꯥꯠꯅꯤ ꯃꯥꯏ ꯊꯛꯄ ꯍꯥꯏꯕꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯂꯛꯏ ꯃꯤꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯅꯈꯤꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕ ꯅꯄꯥ ꯅꯃꯥ ꯁꯦꯟꯊꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯔꯦꯗꯅ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯅꯨꯄꯥ ꯃꯣꯏꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ ꯃꯁꯦ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯄꯪꯌꯥ ꯌꯥꯅꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯏꯄꯥ ꯏꯃꯥꯅꯁꯨ ꯏꯟꯊꯣꯛꯂꯕꯤ ꯑꯩꯒꯤ ꯆꯪꯖꯐꯝꯁꯤꯕꯨ ꯀꯗꯥꯏꯗ ꯃꯐꯝꯁꯤ ꯂꯩꯁꯤ ꯍꯥꯏꯔꯁꯨ ꯂꯩꯐꯝ ꯈꯪꯂꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯉꯥꯡꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯧ ꯃꯥꯟꯅꯤ ꯐꯔꯦ ꯑꯩ ꯂꯥꯏꯖ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩꯕꯨ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯈꯤꯒꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯃꯤꯅ ꯋꯥꯗꯨ ꯋꯥꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯍꯥꯏꯕꯒꯨꯝ ꯇꯅꯧꯕꯤ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯁꯣꯝꯗꯅ ꯃꯦꯝꯆꯧꯕꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯒꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯍꯦꯛ ꯂꯧꯗꯦꯗꯀꯣ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯅ ꯈꯥꯡꯂꯝꯂꯅꯤꯗꯀꯣ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯍꯪꯂꯨꯒꯗꯕꯁꯨ ꯃꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯕꯅꯤꯅ ꯑꯩꯅ ꯀꯔꯝꯅ ꯆꯠꯇꯨꯅ ꯍꯪꯂꯨꯒꯅꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯗꯦꯗꯀꯣ ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯕꯅꯤ ꯏꯆꯥ ꯎꯗꯕꯗ ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯂꯧꯔꯝꯂꯕꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯏꯁꯤ ꯅꯣꯟꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯀꯣ ꯃꯦꯝꯆꯧꯕꯤ ꯏꯁꯨꯗꯨꯕꯨ ꯀꯔꯝ ꯂꯦꯜꯂꯝꯒꯅꯤ ꯏꯁꯨꯗꯣ ꯎꯗꯕꯗ ꯃꯕꯣꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦꯅꯦ ꯃꯄꯥꯅ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯏꯁꯨꯗꯣ ꯎꯕ ꯐꯪꯗ꯭ꯔꯦꯗꯣ ꯅꯪꯅ ꯃꯄꯥꯕꯨ ꯈꯔ ꯊꯦꯝꯗꯨꯅ ꯏꯁꯨꯗꯣ ꯂꯧꯈꯠꯄꯤꯅꯕ ꯇꯧꯁꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯁꯦ ꯁꯥꯎꯈꯤꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯆꯥꯅ ꯑꯣꯛꯇꯕꯅꯤꯅ ꯏꯃꯥꯅ ꯈꯔ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯕꯣꯛꯀꯤ ꯇꯅꯧꯕꯤꯌꯥ ꯅꯪꯅ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯤ ꯄꯦꯟꯒꯗꯕꯅꯤꯀꯣ ꯏꯁꯨꯕꯨ ꯀꯔꯝꯍꯥꯏꯅ ꯂꯦꯜꯂꯤꯕꯒꯦꯅꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯀꯔꯝꯅ ꯈꯥꯡꯂꯤꯕ ꯊꯤꯅ ꯇꯧꯕꯤꯔꯝꯂꯅꯤ ꯏꯁꯨꯗ ꯑꯁꯨꯝꯅ ꯁꯥꯈꯤꯒ ꯃꯦꯝꯆꯧꯕꯤꯒꯅ ꯋꯥꯅ ꯈꯪꯖꯩ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯤ ꯆꯠꯅꯤꯡ ꯆꯠꯄꯗꯤ ꯉꯝꯗ ꯇꯅꯧꯕꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯈꯪꯖꯩ ꯁꯣꯝꯗꯅ ꯇꯅꯧꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯦ ꯇꯅꯧꯕꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯦꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯕꯦꯝ ꯀꯩꯅꯣ ꯅꯪꯅ ꯇꯩꯁꯤ ꯀꯩꯅꯣꯕ ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯅꯦ ꯑꯍꯤꯡꯒꯝꯇ ꯇꯨꯝꯕ ꯌꯥꯗꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯇꯅꯧꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯂꯥꯏꯖ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯅꯨꯄꯥ ꯑꯣꯏꯕ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯃꯤꯅꯝꯂꯤꯕꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯗꯕꯅꯤ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯖꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯑꯔꯥꯟꯕꯅꯤ ꯈꯪꯗꯅ ꯃꯤꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯕ ꯑꯩꯕꯨ ꯄꯪꯕ ꯖꯤꯕ ꯂꯩꯔꯝꯂꯣꯏ ꯂꯥꯏꯖ ꯑꯩꯁꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯏꯄꯥ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯤ ꯃꯐꯝꯗꯨꯗꯁꯨ ꯑꯩ ꯂꯩꯅꯤꯡꯗꯦ ꯂꯩꯕ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯏꯖ ꯑꯁꯨꯝꯅ ꯇꯅꯧꯕꯤꯅ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯂꯥꯏꯖꯒ ꯀꯞꯃꯤꯟꯅꯔꯝꯃꯤ ꯂꯥꯏꯖꯅ ꯀꯩꯒꯤ ꯁꯤꯔꯤꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯍꯜꯂꯨꯕ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯃꯤꯠ ꯃꯈꯣꯡ ꯑꯣꯏꯍꯧꯅꯕ ꯇꯥꯛꯄꯤꯔꯝꯒꯗꯕꯅꯤ ꯅꯨꯄꯥꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯗꯅꯕ ꯂꯥꯏꯖ ꯑꯩ ꯇꯥꯁꯤꯡꯈꯩꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯕꯨ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯨꯕ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ
ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯉꯥꯡꯕꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤ ꯑꯩꯒꯤ ꯁꯤꯟꯐꯝ ꯀꯗꯥꯏꯗꯅꯣ ꯇꯅꯧꯕꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯍꯥ ꯅꯣꯏ ꯏꯃꯥꯗꯣ ꯁꯤꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯀꯞꯄꯝꯃꯦ ꯅꯪꯒꯤꯗꯃꯛ ꯅꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯖꯩ ꯏꯃꯥꯗ ꯅꯠꯇꯤꯒꯤ ꯅꯣꯏ ꯑꯕꯣꯛꯁꯤꯅꯤ ꯑꯩꯅꯦ ꯅꯣꯏꯗ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯅꯣꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯅꯧꯕꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯩ ꯐꯅꯕ ꯁꯤꯟꯒꯦ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯂꯥꯏꯖꯒꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖ ꯃꯦꯝꯆꯧꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯦꯝꯆꯧꯕꯤ ꯃꯁꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯞꯂꯗꯨꯅ ꯂꯥꯏꯖ ꯑꯩꯕꯨ ꯈꯣꯡꯁꯤ ꯀꯔꯝꯅ ꯊꯥꯡꯂꯁꯤꯒꯦ ꯈꯣꯡꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯆꯥꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯄꯥꯕꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯇꯅꯧꯕꯤꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯆꯠꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯈꯤꯒ ꯁꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯔꯥꯕꯩ ꯆꯪꯂꯛꯏ ꯔꯥꯕꯩꯌꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯥꯏ ꯐꯥꯎꯕ ꯁꯣꯏ ꯍꯥꯏꯔꯤꯕꯅꯤ ꯏꯁꯨꯗꯣ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨꯅꯤ ꯃꯥꯅ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨ ꯍꯥꯏꯕꯕꯨ ꯃꯇꯣꯝꯇꯅꯤꯗꯣ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯂꯅꯨ ꯀꯩꯗꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯁꯨꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯃꯥ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯂꯥꯟꯅ ꯈꯣꯡ ꯊꯥꯡꯂꯨꯔꯕꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯔꯒ ꯌꯨꯝꯁꯤꯗ ꯀꯧꯁꯤꯟꯁꯤꯅꯦ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯦꯝꯆꯧꯕꯤꯅ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯀꯔꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯖꯈꯤꯕ ꯑꯣꯏꯔꯕꯗꯤ ꯀꯔꯥꯏꯅꯣ ꯍꯥꯏꯕꯕꯨ ꯂꯥꯏꯖꯍꯣꯏꯗ ꯂꯩꯕꯗꯨꯗꯤ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏ ꯑꯗꯨꯅ ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯥꯊꯕꯤꯔꯒ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯌꯥꯔꯒꯗꯤ ꯏꯆꯥꯗꯣ ꯌꯨꯝꯁꯤꯗ ꯀꯧꯁꯤꯟꯁꯤ ꯔꯥꯕꯩ ꯄꯥꯎꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯀꯔꯤ ꯂꯥꯏꯖꯍꯣꯏꯗ ꯂꯩ ꯍꯥꯏꯕ ꯉꯔꯥꯡꯗꯒꯤ ꯂꯥꯏꯖꯍꯣꯏꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤ ꯏꯆꯥꯗꯣ ꯀꯞꯇꯅꯗ ꯂꯩ ꯍꯥꯏꯅꯁꯨ ꯇꯝꯂꯝꯃꯤ ꯃꯥꯅꯗꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯅ ꯀꯧꯔꯨꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯇꯧꯖꯕ ꯀꯔꯃꯒꯤ ꯐꯣꯜꯅꯤ ꯈꯔ ꯋꯥꯖꯕ ꯇꯥꯕ ꯋꯥꯕꯒꯤ ꯄꯟꯈꯩ ꯌꯧꯔꯨꯕ ꯀꯥꯟꯗ ꯃꯥ ꯈꯪꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯁꯥꯈꯤꯅ ꯃꯦꯝꯆꯧꯕꯤꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯕꯩꯕꯨ ꯊꯦꯝꯂꯝꯃꯤ ꯁꯣꯝꯗꯅ ꯇꯅꯧꯕꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯇꯅꯧꯕꯤꯅ ꯀꯞꯂꯒ ꯂꯥꯏꯖ ꯑꯩ ꯏꯃꯥ ꯏꯄꯥꯅꯁꯨ ꯀꯩꯁꯨ ꯂꯧꯁꯤꯟꯕꯤꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯁꯤꯔꯨꯔꯒꯦ ꯃꯃꯥ ꯃꯄꯥꯕꯨ ꯏꯀꯥꯏꯕꯤꯔꯨ ꯈꯨꯃꯟꯕ ꯑꯩꯒꯤ ꯁꯤꯈꯤꯕꯅ ꯃꯇꯤꯛ ꯆꯥꯏ ꯇꯅꯧꯕꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ ꯍꯥ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯏꯃꯥꯒ ꯑꯕꯣꯛꯀꯒꯤ ꯋꯥꯈꯜ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯄꯥꯕꯒꯤ ꯑꯁꯥꯎꯕꯗꯣ ꯈꯤꯇꯪ ꯐꯕ ꯉꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯥꯡꯕ ꯀꯜꯂꯨ ꯇꯅꯧꯕꯤ ꯈꯟꯊꯗꯕ ꯃꯤꯀꯨꯞꯇꯅꯤ ꯃꯤꯑꯣꯏꯕꯅ ꯃꯥꯡꯅꯔꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯔꯥꯕꯩ ꯃꯦꯝꯆꯧꯕꯤ ꯁꯥꯈꯤ ꯄꯨꯂꯞ ꯆꯪꯂꯛꯏ ꯃꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯇꯅꯧꯕꯤꯗꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗꯗꯨꯅ ꯅꯣꯟꯊꯈꯤ ꯃꯦꯝꯆꯧꯕꯤꯅ ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯏꯃꯥ ꯂꯥꯛꯑꯦ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯅꯧꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯗ ꯀꯣꯜꯂꯒ ꯃꯃꯥ ꯃꯆꯥ ꯀꯞꯃꯤꯟꯅꯩ ꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯃꯥ ꯅꯆꯥꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯑꯐꯕꯇ ꯈꯪꯗꯅ ꯈꯣꯡ ꯊꯥꯡꯗꯣꯔꯤ ꯁꯥꯈꯤꯗ ꯑꯃꯨꯛ ꯀꯣꯜꯂꯒ ꯑꯕꯣ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯁꯨ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯈꯟꯊꯍꯧꯗꯕ ꯈꯣꯡꯊꯥꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯂꯩꯈꯥ ꯇꯥꯔꯦ ꯑꯩꯗ ꯇꯥꯕꯗ ꯅꯠꯇꯅ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯝ ꯍꯦꯟꯖꯔꯔꯣꯏꯒꯦ ꯑꯩ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯟꯖꯔꯒꯦ ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯅꯪ ꯄꯥꯕꯗ ꯈꯨꯔꯨꯝ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯕꯥꯕꯥ ꯅꯆꯥ ꯂꯥꯜꯂꯦ ꯕꯥꯕꯥ ꯅꯆꯥꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯕꯥꯕꯥ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯑꯩꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯆꯠꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯋꯥ ꯏꯟꯖꯔꯒꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯔꯥꯕꯩꯗ ꯈꯨꯔꯨꯝꯃꯤ ꯔꯥꯕꯩꯅ ꯏꯄꯥꯒꯤ ꯇꯅꯧꯕꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯗꯧꯅ ꯌꯦꯡꯗꯨꯅ ꯊꯝꯂꯤꯕꯅꯤ ꯅꯪꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯋꯥꯔꯛꯄ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯅꯪꯅ ꯈꯟꯕꯅ ꯐꯔꯦ ꯈꯟꯅ ꯆꯠꯈꯤꯕ ꯉꯁꯤꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯇꯥꯔꯝꯂꯣꯏꯗꯕꯅꯤ ꯏꯄꯥꯅ ꯅꯪꯕꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯏꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯔꯒ
ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯎ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯨꯝ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯒꯅꯤ? ꯆꯠꯁꯤ ꯌꯨꯝꯗ꯫ ꯃꯦꯝꯆꯧꯕꯤꯅ, ꯇꯅꯧꯕꯤ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ꯫ ꯆꯥꯗꯧꯈꯩ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯔꯣꯏꯀꯣ꯫ ꯅꯪꯕꯨ ꯁꯤꯒꯨꯝꯕ ꯗꯁꯥꯁꯦ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏ ꯅꯪꯅ ꯂꯧꯈꯤꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯕꯣꯛꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ, ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯧꯈꯤꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯉꯁꯤ ꯗꯁꯥ ꯇꯥꯔꯦ꯫ ꯅꯄꯨꯟꯁꯤꯗꯣ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯕꯣꯛꯀꯤ ꯇꯅꯧꯕꯤ, ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯦꯗꯣ꯫ ꯑꯗꯨꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯤꯇꯪ ꯂꯧꯔꯝꯂꯕꯗꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯣꯟꯊꯣꯛꯅꯅꯤꯡꯉꯝꯗꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗꯤ ꯂꯥꯏꯋꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯨꯀꯣ꯫ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩꯈꯣꯏꯅ ꯈꯛ ꯍꯥꯏꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯆꯠꯁꯤ ꯌꯨꯝꯗ꯫ ꯃꯇꯨꯡꯗꯁꯨ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯖꯍꯧꯔꯁꯅꯨ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯏ꯫ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯉꯁꯤꯗꯒꯤ ꯇꯥꯕꯤꯍꯧ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯥꯒꯤ ꯃꯥꯡꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯇꯅꯧꯕꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯕꯣꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯅꯧꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯦꯟꯈꯤ꯫